Mathang asina thauramasi makha chathajarakpoina ngasigi thauramasi ge koina special invitees guest oina kauriba singi maraktagi ahanbada likmabam Sushila Devi judo masanagi aikoigi thauramasi ga mari lenena wafam khara dugadi matawkaramna ngasigi fibam asida yaurakhiba haibagi wari kharaga share tawbiba yaragadi yamnamak nungaizagani. Ahamba maktada ikai kumna bada matik charaba Manipur University ki oza singbu lingmabam Sushila na ikokna na kurum jabaga loina na mangda lingsin biriba oza sing amadi satra singbu su aina ikai kumna bu uchari aduga aigi kesu thidongna hainingai leite student akoi gidi oza singi advice ta banatana kesu thidongna hainingai leite mangda lingsin biriba youth sing student sing ai samaksu student ni aduga ai lehore haiduna ai engonda ai gi thamoida kemtaningan na balejade mayamna thongna pangan hapiba mafam sida oza sing na kobiraga ai su matung tarakbuda kan honaraga medal lobo ngamna honage aduga khoigi mangda lingsin biriba Manipur University ki student sing su ai samaksu student ni adu lingsin biriba mayam su student ni khoi mayam punna kanna thongna pangan putokna hona minaduna Manipur imagi akoigi mai pumina raksi hairga si hair luisan jarage Manipur imana yaipare. Thank you so much, Likmabam Sushila. Mathang asina ikai kumna jaribi Pukrambam Sushila Chanu, 4th place in women's hockey. Wafam kharadang akoida share to biram nabi da maktangal kahanda chari. Ahan bamaktada University ki Oza Singh amadi Hockey India ki President aduga function asida lengbiragiba mayam singbu Sushila ina kokna jana khurumjari aina mayam da experience khara share tawning ba haibabu handaki Tokyo sida akoina journey se kamaina tawrake matau karamna 4th place da lakhibano haibado ai mayam da khatang share tawjage ahan bada akoi pandemic na maram oiraga akoi Bangalore Science Center da akoi chahi abaga makhai akoi campus adum leiraga akoi mapan ju thokpa yadaba dagi outside kem thokpa yadaba akoi ground da chalure ahan bada di ground ju loi hockey gi ground ju thingbanina akoi gi gym ju thingbanina akoi je matau karamna fit oigani haina akoi gi staff sing na tanaraga kholaga aduga akoi gi gym da leiba equipment byam jing do hostel da puraklaga kholaga aduga akoi gi schedule nairaga akoi gi training se akoi matau karamna fit ohengani haina training se kan honor khibani adubu akoi gi sports authority of India aduga hockey India na yamna full support tawbiraktuna akoi matau asumna akoi 4th place se yaw wangam gibane haina haijaninge adubu ahan bada akoi first match da Holland ga sanamatamda moidi world ranking number 1 ne adu taraga ju akoina first half second half da akoina yamna fajana sanakhiba ade akoi je yamna confidence lakhiba matungda Holland ga sanaba matamda akoina asmaina fajana sanakhiba sina matungda sanaraku matamda kaidobugi akoi kaba ngamoidabano atopa country sida na mai khalaga sum next by next sanaraku matamda akoi quarter final se Australia ga sanaraku matamda akoina beat oiba adai yamna harawe moidi world ranking da number 3 oibanina akoi number 9 ne akoi India gi di adu taraga su akoina beat oibasida quarter final changdana akoi life ta akoi India hockey na amu phawbok tawtriba akoi history oirakpa se yamna hainingai leitana pokpane adu matung tarakpada smaina akoi appreciate tawbiba akoi gi Manipur University na akoi gi players sing bu thogat piba adu matung tarakpada akoi tournament mayam leiri Asian Games Commonwealth Games aduga World Cup sida akoi performance akoi hard work amu hena tawba honaraga matangda medal mayam purakpo eraga matungda amu university amu okpiraga akoi mayam amu unamida se thank you sir Thank you so much, Pukrambam Sushila Chanu. Khali badumak mai pak pangambo oibiyo haina ishorgi mafamda thawni jari aduga. Once again, next time we will be here together for sure. Yeah, thank you so much.
Mathang asina ikai khumnajariba Sanglakpam Nilakanta Sharma, bronze medalist in men's hockey. Tharomasigi mari lena wafam khara thambiram namigidamakta nolukna hangachari. Ihan han pamaktada koigi Manipur University gi oja myam amadi Hockey India gi president oja Yanendro Ningombambu aduga koigi ngasi gi function asida present tawbireba koigi ahalaman oja guru atopa myam amasu kokno na khurumjari aduga koi handaki Olympic journey asi taseng na hairagadi aigi waina aigi ti ahambani aduga taseng na yamna waba haidi akoigi se sosilana chai bi kare corona gi situation namaram oiraga koi bubble training adagi quarantine tawraga yamna wana sahi amaga makhai mu Bangalore da lairaga mapan thokpusu yadaba matamduda koi taseng na mentally yamna awaba haidi mapan thokpa yadabanina sanaraga halaga famung dang leiba aduga koigi meeting tawba azumba mayam ama laikre segna hairagadi akoigi corona lagi base amarom dadi fai akoi Indian men's hockey team gi oina kaigino haiba matamda koi sahi ama gap lairak ba base akoi da preparation tawbagi khutong chabe hena su phangi aduga atopa team gi koina analyze tawba matamda hena koita khutong chaba kya ama phangki haidi kanamte suma pan thokpa natabnina ayambana Olympic se mi khutingmak player khutingmak ki dreams ne aija batare haidi ai samaksu angang wai ngai dagi Olympic haibase amtang sanazaragati haidana khallaga lakpani adubu hoi laibak phawadagi selection fangaga ngasi koigi third bronze medal da koi bronze medal poraga India gi amadi Manipur gi mai sumaina purak phangam ki aduga koigi Olympic se taseng nairagadi yamna laibadi natte aina ngasi baw ningjing bada koigi tumba chaba kitang naksalakpa matamda adumaina yagi daba yamna pressure leiba haidi aina ngangoi ngai dagi yamna kanna hona jaraga Olympic Europe matamda kariguma selection tawdragadi aina honna jaraiba mayamda mukka lekha tagi gedra haigibagi pressure mayam amusu lei aduga aigi ima pabung amade bu takpi tampirakpo jana matamda motivate tawbikhiba aduga adugi pon mayamdo lekha tagi gedra haidna taseng yamda wakhatki adugi makha tarakpuda koi Olympic village yoro matung dasu haidi hafta amada ahumlak sumaina test tawbagi kainoje hana India da leirame Olympic tadi nungti gi test tawbagi corona ji sumaina leibanina koina ground changri faudi taseng namna pakhatpa matamdu da hoya koi precautions yamna fajana lawi lawraga su ground da changri gaidi aina ningjariba mangna du fangoi dabanina adugi awaba mayam amu su thengnei ai wahi jina hairaga mayamda akoi ki keno tawbudu dei ngamroi taseng na manungi oiba yamda nungai taba kaino mayam amu su thengnaki adubu bronze medal lawraba matungda aingonda yamna pain khiba koi corona su kirakta yamna harau khiba sumba kaino amati fau ki bronze medal fangpa matamda ado koi makha tarakpa Asian Games Commonwealth Games suma mayam su leire sida koi honaraga mathangi Paris Olympic da amuk koi gi saruk yana ba yamna kanna su hona jagini sina loibu sunatte adubu ngasigi Manipur University na players sing pukning thogat pibugi thormase taseng na haningai leitana nungai ba poi tenbiri ba babok su yamna energetic oi tabada koi gi player amana tholpa matamda kupa yamna hauna khobi ba adagi koi da pukning thogat piba se player amagi di yamna important oi ba koi kaino mane haiba tare pukning thogat pibada aduga ina aroi bada koi Manipur gi praja miyam da aduga koi gi sarkar da haijening badi hojik taseng na hairagadi Manipur da training tawbase one time khatane haidi morning da yamba tawraga evening da kaino tawbase tawnade koi Manipur da koi gi nisa thinge hairagadi 24 hour koi gi sanaroi sing da facility pibiba sanaba yabagi adu eragadi singjoi soidana hena faba sanaroi su tholakani aduga hena faba Manipur amadi hena faba India oigane habase ai masi hairaga koi Manipur University na sinbirap se taseng nam nungai thank you so much makha tarakpada su amukena phana pungning thogatpa ngamboy na sinbi boisan waina siara gai atang sai delo senjaga thank you so much Thank you so much Sanglakpam Nilakanta Sharma bronze medalist in men's hockey tungda lakadoriba sanaroi amagidi masana sing tournament sing da haiba tare hena mai pak po oibiu haina wish tawzari mathang asina ikai khumna jaribi saiko mirabai chanu silver medalist and weightlifting ngasigi thoramasiga
aduga Mirabai Chanudagi thamjaningba tajaningba wafam amakhakna aikogi Manipur University asi tonganba physical education gi department amasu leire aduga ngasigi thorom asibu saruk yabiriba satra satri singi maraktagi kanagumba sanababu pamjaba amadi tungda Olympian gumba oiningba yauragadi kitang message macha amani tangsu thambiramnabigdamakta nolukna hangachari. अहनब मक्तदा यूनिवर्सिटी सिबु ताकपी तनबिरिबा ओजा सिंह अमदी मैडम सिंहबु इकोक नोनो खुरुमजरी दुगा दाइसा लेंखलिबा आइगी सर सिंहबुसु इकोक नोनो खुरुमजरी होय अखोइगी मणिपुर से पावर हाउस नेना लोइनम खंगनरे अदुगा अखोइगी सानबा पामजबा हाइबतारे साना जनिंगबा सुगुंबा मयाम से अनमना खुंगंगदगी ngakta oigale aduna yamnasu nungaiba amasu oi khoi university sports university thamagani haibagi pause ai jo hanadagi tai tabu numita ai khwadagi nungaiba amasu phauge di oh manipur se हेना फगलक्पा गी ममी उरेको गायनगा अदमाइना खलक्पा अदो अइंगोंदा थेंगनरक्पा अइना सी यौनरबगी होनरक्पगी कनोदो लंबी जर्नी तो अइ मयामदा खितंग शेयर तौजगे अहा 2006 तगी अइना स्टेट वेलिफ्टिंग सेंटर द ओजाइनता अमदि सर्वोजेंगे अनिगी मखादा अइ सानाबा होरखी मतमदुदा अइ अदुकी मतिक वागी हाइबा तारे हाइदने आइगिसु इम्फालदगी 23 किलोमीटर लापगा लैबा नोंपोक कक्चिंग हारिबा खुंगांग अदुदगिने अदुना युमदगिना खुमल लंपाक ताना चटपा अदुगा नुपिसु ओइबा अदुगा ngannasु सानाबा चटनाबा होनाबदा अदुकी मतिक वागी अदुगा आइगी फैमिली आइगी इचिनाउ तरुक सुई नुपा अनि नुपी मरी आइना ख्वाइदगी अतोंबिने अदो अखोइ मयाम से होनरकपदा आइगी बाबा गवर्नमेंट की जॉब मचाम खक्तंग तवे अदुगा अखोइ तरुक से सेनरकपदा अदुगी मतिक वाखिबा हाइबा तारे दुगा ख्वाइदगी आइगी लकी ओइबा मना आइगी फैमिली स्पोर्ट्स याम पामजबा याम नंगाउजबा अदु फैमिली म ओइगिबदगी आइ ngasi सुमाइनासु यावरपा ngambane अदुगा मखोइ मयामना आइगी चिनाउ सिंगना आइंगोंदा सपोर्ट तौबिबा मरोइना आइगी इमाना आइंगोंदा सपोर्ट यामना पिबिरकपा मदम खुदिमक्ता आइंगोंदा होय इमाना पिजब पिथकपा ngamakt꯭रगसु हेना वहै अमा खक्तना आइंगोंदा हेना थौना हापिबा अदुगुंबा मयाम अमा लेरकपदगी ngasi ai मयाम ममांगदा सुमाइना लेपा अमदी मणिपुर की मिंगसिबु वांगना चाउनबा थांगकटपा ngamnanaba होनरकपसिदा फैमिली की मतेंग यामना चाउना मदी ओजा की मतेंग दगी ai सुमाना ngamokpaneना ai thamjage aduga यामना नुंगाई खोगी स्पोर्ट्स यूनिवर्सिटी मणिपुर दा थमे ना हवाई ताबसे ख्वाइदगी मरुइबदिसी स्पोर्ट्स हना इसामक्सुने आइसु खुंगंगदगी पोकपनिना याम सानाजनिंगा फैसिलिटी लेतबा अदुना सानबा ngamdaba tokhiba kongai ma yam yarongani tenbiriba mayam maraksidagi soidamaki lam lapna lakpa loidamaki yarongani na khale adna sugumba mayam se amuk hana leitanaba amuk hana tholaktanaba haitare aduna university sumaina khoigi angang sing हाइगदी सुमाइना पिसक पिंगाइदगी सानाबसे सेंगपटकदबने अदुम्बा फैसिलिटी दो मणिपुर सिदा इंडिया की ओइनासु हाइरादि लेते अदुना आई सुमाइना हाइजनिंगे सुम्बा होय यूनिवर्सिटी सागले स्पोर्ट्स यूनिवर्सिटी अदुना पिसक पिंगाइदगी सानाहन्नबा सानाबगी लमसे तंबीननबा अदुगुम्बा सेंटर अमा चाउना हेन लेबतादि आई सोइदमकी मणिपुर से हेना अफबा प्लेयर्स पुथोकपा पावर हाउस हाइनरिबसिगी हेन ममिंग सोइदमकी थोलकनी हाइबा आई थाजबा लई अदुना सुमाइना आइंगोंदसु वारइबा मयाम से आइजु मतुंगदा लाकदुरबा प्लेयर्स सिंगदा आई थोहनिंगदे अदुना आई की माइकैदगिसु आइसु अंगंबा अदुम खरा होनागे हाइदि खुंगंगदगी लाकदुरबा अंगांग सिंगी सिबु आइसु सोइदमकी अफबा मफम जगह अमा थमगा अइना तमजरकपा हाइजरकपा मयाम से सोइदमकी ताकपि तंबिगे हाइबगी वखलोन आइंगोंदसु दुम लेजरी अदुगा हंतक अइना
Tokyo Olympic sida medal lowba ngamjaribase ai ichi hoi nilakanta oina su haigre akhoi lockdown manungda yamna wagi akhoi su chahi ama makha anirom mayada akhoi su training che adum ngamgidre haiba tare ana ngamdraga su matamduda ti akhoi karimta plan leigidre kari kari tawkodabno haiba mase akhoi khatagi natte players khaktagi su natre loina makine haiba tare male pumna makhi adna akhoi da su tension leiba adigide mathanggi plan se khoi kari no yat kaduise sanabam su khangdaba aduguma mayam ama leigre yamna waba kokse chairak pa haiba tare kari no khoina khan tawdori base bo khoi hoje amu hana khoi sanabung ngamgidra gaina khalaga khoi down oiba yam yaw khore adubu mayam sina hek lockdown khara phare harakpa matam du da mayam se sanaba loina hagolakpadagi khanbada ai khoi si amu hana hogot pa yai ko akhoi kanna hotnaraga khoina mangjariba khoina tawkena khalliba mangdala iba olympic sida soidamake khoi mai pakna bu hotnage khanbadagi ngasidi hockey gi mayam history tabire hockey na kaya sahi kaya gi mamangdagi pangthokpa ngamdaba tawba ngamdabado hockey gi men and girls women's ki team na fazaba performance pi ado akhoi isuju yamna nungaiba fawe hockey da akhoi akhoi ani na hana yawbada yawraga hana medal phangakpa fourth position tarakpa se yamna chokthok ningai ne khoi gi duga susila so aiga hanadagi yamna luna tinarne ikhoi ani kema mata da laiminare yamna fawa players ne hona yamna kanba adubu players ki life da players ki da natte loina makya da student sing da su lairina exam gi matam da tension oiba adigi pass tawroktaba hona jaraga pass ngamaktaba suguma mayam ama lai adna ichan gi da su laibak leitaba hona badi kanjaraga suguma mayam ama aikhoda su thoktaba natte mayam ama thoe aduna aige sarna haigri doni olympic ta medal laurokpa natragasu participate tawba haibase players akhogidi khwaidagi chawroba achievement ne participate tawba haibase aduna yamna nungai akhoina summayamnaga hai manipur dege akhoi manga na participate tawba olympic ta yawbase yamna sakthok ngai ni tawbada khushi yamna nungai adu antak aina medal phangi basi su mayamna minungsi mayamna aigi damakta lai khoramba aduna ngasi si भारत की ओइना अंदी मणिपुर की पिखरब स्टेट सिबु करी करी पुथोकप याय कमाइना करी लई मफम सिदा हाना इन उथोकपा ngमुब अदुना ngसिदी टोक्यो ओलंपिक ता मणिपुर प्रजा मियाम ना आइगी तमता लाई खरमबदी ngसिदी आई मेडल से लौबा ngamjarapani अदुना आई मणिपुर प्रजा मियाम दा आई हाइनिंगाई लैतना थागतपा फोंदोकचरी अदुगा लोइसलकपदा मणिपुर यूनिवर्सिटी ना खoi मंगाबु सुमाइना रिसेप्शन तौबिदुना मणिपुर यूनिवर्सिटी तमिबा स्टूडेंट प्लेयर्स मयाम सुयारोंगनी दुगा ओजा सिंग लोइनाना उनाबा फमिनाबा फंगबगी तंजा अमा पिबिबगी दमकता मणिपुर यूनिवर्सिटी के ओजा सिंग मुसु इकोना खरुंजरी थागत फोंदोकचरी यामुनुंगाई मतुंग दसु अखोई कन्ना दुम होटनागे लाकदोरिबा कमनवेल्थ गेम्स समदि एशियन गेम्स यामना नक्सलकले होजिक चही अहुम खक्तंगाई 2024 पेरिस ओलंपिक ता अखोई सोइदमकी कन्ना होनरगा लाकदोरिबा कमनवेल्थ गेम्स एशियन गेम्स अमदि 2024 पेरिस ओलंपिक ता सोइदमकी अखोई कन्ना होनरगा मेडल अममम लौब ngamnanaba hotnage haiduna tinbiriba oja sing amadi chhatra sing mayam आई बोर निजरी अदुगा अखोई स्पोर्ट्स यूनिवर्सिटी दा प्लेयर्स लेरंग बयाई सानबा पामजबा अदो आइंगोंदगी खितंग आई हाइजेनिंग बदी होटनबा हाइबसिना प्लेयर्स की ख्वाइदगी मरु ओइबा थौदांगने ओजा गैनासु अखोदा एडवाइस मयाम पिरकनी ताकपीगनी तंबीगनी अदु मदु मयामदा अखोइना ताद्रगदी अखोइना खल्लिबा ओजा गैना खल्लिबा मंगनान सिंगदो अखोइ माफांगनबा ngमोय अदुना ख्वाइदगी मरु ओइबदी डिसिप्लिन अदुगा खांगबा कनबा sacrifice yamna maru oi hadna akhoi player sing hagolakliba player sing sanabo pamjaba player sing dai sing khaktang thamjaninge khangba yamna kanba tai na
khangba kalingi nangna khaliba nangna chatkena ningiba nangna togena khaliba to soidama ki mangphangna rakani aduna akhoi manipur mi singse yamna kalle thongna yamna leyena habani adu mayam do akhoi punna amtang uthokmina raga manipur gi imagi mingsibu wanga thangkapada saru yamina si haidana ai harukliba satra singda haijari. Thank you. Thank you so much, Psycho Mirabai Chano, and we wish you more victory in the days to come. Akoina like shu tamlakpa matamda hojik still we are students. Adubo akoigi classroom do ojaguru na takpiba yumda hallaman ima baba na takpibada honaba bu leptragadi nongma natraga nongmadi mai pak pase soidana oigani haibase adum hai adubo akoina sometimes khalle honariba mayam sigi mai palaktra matamda karamba numitha da adugumba akoigi mai pakpagi numito lakadoribano haina chingnabasu faudaba nate adubo Likmabam Sushila Devi, Pukrambam Sushila Chanu, Sanglakpam Nilakanta Sharma, and Psycho Mirabai Chanu. You are the perfect example of hard work. Thank you so much. Mathang asina ngasigi thorom asigi President oina Lengshin Biriba Ikai Kumnajariba, Vice Chancellor Manipur University, Professor N. Lokendra Singna, Thoromapu Yuarol Thambigani. Honorable Chief Guest of today's felicitation function, Sri T.I.S. Radhesham Singh, President Manipur Olympic Association and Honorable MLA, Hairok Assembly Constituency, respected Mr. Gyanendra Ningombam, Guest of honor of the function and the President of Hockey India, my colleague Dr. L. Vishwanath Sharma, the Dean of Students Welfare, Manipur University, my colleague Professor K. Yogendra Singh, Dean School of Mathematical and Physical Sciences, Manipur University, Professor S. Mangi Singh, Dean School of Social Sciences, Manipur University, Professor R.K. Hemkumar Singh, Dean School of Engineering, Manipur University, Professor W. Chanbabu Singh, Registrar, Manipur University, Mr. Maibam Michael, the President of Manipur University Student Union, learned members of the faculty, learned officers of the university, distinguished invitees, my dear students, friends from the media, and ladies and gentlemen. On behalf of the entire university fraternity, let me congratulate once again the 5 Olympians from Manipur who participated in the Tokyo Olympic 2020 and who had brought laurels not only for the state of Manipur but for the entire country. Manipur, as all of us know, is a very small state, but it's a very ancient kingdom. A kingdom who had successfully negotiated with the Konbong Burma for centuries, for 2-3 centuries.
And it was a kingdom which fought with the British Indian Empire, a very, very powerful power in the world. Aduna Manipuri singna itihas ki lamai degi sum yengma matamda aruba situations kaya pangan kanraba konbong Burma amuk na moy ngami amuk na Manipur ngami prithvi da khwai degi shakti leiba 19th and 20th century da khwai degi powerful oiba prithvi tangkhai ama makhoi gi makha de leramba British Empire da din numit taba leite na hainariba adugba British Indian Authority do 1891 da kanna lantheng na khiba adugba Manipur ni aduna sanabagi lamai dasu masigi chapter dasu Manipur se akoi prithvi da prithvi ki sanabagi itihas da fazana record leraba adugumba pi abasu adugumba state ni haina ina mayam da thamjaninge masigi khudam haibabu sok lising amaga chawapan 1984 dagina 2021 phawus da pikraba Manipur dagi Olympian taramapan akoi puthoki hockey da thokiba Olympian taret boxing da thokiba pro Olympian mari judo da thokiba Olympian ahum weightlifting da pro Olympian pro mari adu archery da Olympian ama koi puthokiba adugumba piklebasu koi prithvi gi athletics and the sports ki itihas da yaurba adugumba koi Manipur ni sokli singama samapan modra nipan digina 2017 bhawda koi Manipur na Arjuna award taramapan puthoke taramapan jigi manungda boxing da manga weightlifting da mari hockey da ahum judo da ani wushu da ahum archery da ama aduga football da ama ad maming leiraba Major Dhyan Chand Award for Khel Ratna asi akoi Manipur dagi sanaroi ahum phangki N Kunjarani Devina pura weightlifting da 1995-96 da phangki MC Mary Kom na boxing da 2009 da phangki aduga Saiko Mirabai Chanu na weightlifting da 2018 da phangki coaching gi marakta Dronacharya award si boxing da koi gi L Ibomcha Singh na 2010 da phangki aduga Major Dhyan Chand Award for Lifetime Achievement in Sports and Games na Anita Chanuna weightlifting na 2010 da phangki Manipur University na Central University oirakpa matamda koi Department of Physical Education and Sports Science ina koina department ama linkhatcha giba asi masi establish taukiba si asigumba sana khonabagi wall asida Manipur da leriba Naharun Singh Chatra Satri Singh asigi potentiality laiba haukiba kunsuba satabdi gi itihasi hagatana yengma matamda Manipur gi thokiba DM College gi thokiba adigi Guwahati University gi thokiba entire notice ki University amadi college gi sanakhonabagi sangsara sida barabar consistently
India ki independence phangaba matung 1947 ki matung dagi di Guwahati University de affiliate torpa Manipur ki Dhanamanjuri College sana khonaba ki sangsar se di Guwahati University da Dhanamanjuri College ki DM College dagi mi yauraga di soidrena haidana sanaroi kaya ama tongan ba koi state dagi Assam ki tongan mafam dagi adum Dhanamanjuri College ki satra singna adum excel torani aina adum khana dana leba adugumba institution ngaktani aduna sigumba itihas ke sigumba background leba marmasna Central University ama or matung dai khoina Department of Physical Education and Sports Science Manipur ki sana khona ki world asida academic content piraga scholarly content piraga Prithvi ki mafam atai da sanabagi sangsar asida lit tawriba tongan ba leibaki sanabagi masana mahoina sizinaba khulai sing technology sing exercise ki moong mato karamaina train to gani karamaina chaba thakpada projection gani ka haina tongan ba athletics and sports ki world asi asida macha khaina akhogi oza sing akhogi scholars sing mayam sing asan nainaraga koi Manipur da lariba koi National Sports University su lady adubu masi laina koi Manipur University su koi Department of Physical Education and Sports Science na asigumba sana khona bi sangsar sida masida koi su tangai phadana togdaba yadaba adugumba intellectual input adugumba academic input ado piba ngamna ba hona ba haibasi Manipur University ki pandamni aduna masigi asigumba yamna chinglemlaba akoi Olympian manga bu felicitate tauba aduga makoi bu isam samba reception ma Manipur University na pizza basida yamna harauna yamna akoi yamna willingly mayam punamangna paradingbira pigi damakta aina Manipur University ki entire fraternity ki site ki mayam punamang thagat pa pongduk jari adu mayam punamang pa khoram jari Thank you so much, Professor N. Lokendra Singh. Honorable Vice Chancellor, Manipur University. Ngasigi thoram masigi thoram mapugi warol mari chumna thambiramba haninga leitana thagatpa phongdokchari. Mathang asina marak thacharaga thang tagi show macha amakakhtang thamjari. Ahanbada stick dance ani subada thabi kakpa amasung ahum subada thang chungoi yanaba item ahum asi kudul tamjari.
थांग तागी यामना फजरबा पीस खरा खुदोल तंबिरंबा आर्टिस्ट सिंबु हाइनिंगाई लेतना थागत फोंदोकचरी मथंग असिना ngasi pangthokchariba thauram felicitation function of Manipuri Olympians Tokyo 2020 Olympic thauram asi loisilaknabagi tanjadu yorokpaga loinana thauram gi board of thanks thagat warol pibinabagi damakta President Manipur University Students Union Maibam Michael Singbu nolukna hangachari Tagatsari Masi Manipur University na Sinjaba Yamna Samlava Felicitation cum reception program amaka khoigi Tokyo Olympic 2020 Summer Olympic ta saruk yabiruba Manipuri sanaroi manga sing opagi samlaba thoram masi da sillaba matam kya kaithokpiduna ngasi gi function asibu mapung phan de yade haiduna lengbiragliba mayam puno pa hanumukta ikokno khurumjari ngasi gi lengbiragliba mayam sing sidagi ngasi gi guest of honor gi phumam lang de lengsin biriba khoi ikai khumna ba matik charba Sri Tes Rajesh Singha President Manipur Olympic Association Amati Honorable MLA Hero Shibusu Manipur University ki Maikai degi ikai khumna ba amati taram ikai khumna ba uchari mathang dang asigi thoram masigi singlem laba thoram masigi President ki phumam lang de lengsin biriba ikai khumna ba matik charba Manipur University asigi Vice Chancellor masu biriba mingoina panjarabada Professor N Lokendra Singha busu ikai khumna ba uchari amati thagat pa phongdok chari amadi ngasi guest of honor gi phumam lang da lengsin biriba sing mingoina panjarabada hanbada Mr. Gyanendra Ningombam President of Hockey India busu ngasi gi thoram pare ngasi da haijaruba matam da harau rauna sillaba matam kya kaithokpiduna yaubiba lakpiba gi da maktasu thagat pa phongdok chari duga mathang da Dr. L. Bishwanath Sharma, Dean of Student Welfare and Chairman Fit India Committee Manipur University busu asigum laba sinjariba function asida saruk yabibogi damakta thagat pa phongdok chari mathang da Professor K. Yogindra Singha, Dean School of Mathematical and Physical Sciences Manipur University busu sillaba matam kya kaithokpiduna function asibu mapung phanbada saruk yabibogi damakta ikai khumna baga loinana thagat pa phongdok chari mathang da Professor S. Mangi Singh, Dean School of Social Sciences Manipur University busu thagat pa phongdok chari mathang da Professor R.K. Hem Kumar Singha, Dean School of Engineering Manipur University busu sillaba matam kya kaithokpiduna sigum laba sinjariba samlaba function asibu mapung phanbagi damakta thagat pa phongdok chari amadi Professor W. Chan Babu Singha, Registrar Manipur University busu sinjariba sinjar langjariba maikai dagi thagat pa phongdok chari amadi ngasi gi ai gi mangda lengsin beriba oja sing adagi satra sing maroina ngasi gi sinjariba samlaba function asida ahenba thawai oina thawai hapiriba amadi sports ka hena mari leinaba ni haibadagi su hena thawai yauna kochen chendana honajariba ekoi gi Manipur University gi su ojariba PS department gi satra sing busu thagat pa phongdok chari andaga ngasigi maroiba khoi special invitees haijaba tare ekoina sinjariba function asigi maroiba invitees singi sing mingoina panjarabada ahanbada ligma bam Susila Devi judo player khoi handaki 2020 Summer Olympic sida saruk yabiruba busu sillaba matam kya schedule kya thugai biduna khoi Manipur University na haijaruba hara rona lakpiba amadi maman yamlaba wahai kya thambiramba satra amadi sanaroi amagi punsida oja haibase aduki matik darkar oi oja haibasigi lising makhada niyom chuna chalaba matang de sanaroi amagi maipakpa satra amagi maipakpa discretion soidon oirkani haibagi wafam kya thambirambagi damaktasu thagatpa phongdok chari mathang da koi pukramam Susila Sanu koi gi 4th place in women's hockey handaki 2020 Tokyo Olympic ki Summer Olympic da 4th place tabirakhibi pukramam Susila Sanu busu haningai letana thagatpa phongdok chari amadi man thambiramba koi gi pandemic ki yamna hard orba matam asida bokda ekoi di chokthaba yade ekoi di smaina women's ki hockey sigi oiba yamna history ma create tawdaba yade haiba wakhalon ga loinana gym hangdrabasu lampa hangdrabasu gym gi equipment kaya du hostel da puraga adugi namangta yamna akanba yamna hard work ama honor piduna ngasi gi sigum laba yamna singlem laba medal ama pubirakpagi damaktasu pubirakhiba amasung ngasi gi sigum laba function asibusu mapung phanbagi damaktasu Manipur University ki maikai dagi thagatpa phongdok chari mathang da Sanglakpum Nilakanta Sharma, bronze medalist in men's hockey.
busung asigi function asida akoina Manipur University gi maikedi haijer bu matamda sillaba matam kya kai thokpiduna ngasigi Manipur University se lakpi khiba amadi mamal jamlaba wahai kya aina fana honaduna aina ngasi fana nungai thokpa ama leitargasu aigi hanjalaku matamda aigi ima baba ama leihori makhoigi asa makhoigi ningjaba kaya du se engonda thammi bani dom aina lampakta chatrabadi matau karamna ai ima babagi aningba kaya se pangthokpa ngamgodagi haiba wakholon kya thambiramba amadi Manipur gi leiriba hoji sports ki context da sports ki practice se only morning natragana evening da khaktang practice tawraba matungda sif amadi hanga leibku matamda Manipur da koigi nisagi khongda famse hekta oirakpa oirai haiba wafam kaya amadi masigi ship animak se animak 24/7 gi mawongda akoina practicing jaga se leirak taragadi Manipur da nisagi khongul se mutkhini haibagi mamal yamla wafam kaya thambiramba amadi lakpibagi damakta su Manipur University maikai dagi thagatpa phongdoksari angda koigi yamna chinglem laba haiba tare koi weightlifting masana da su Manipur se hana dagi su adum medal kya lawduna su lakpiraba ade handak su lawbirakhibi Saikom Mirabai Chanu silver medalist in weightlifting busum magi sillaba yamna tight oraba sel kya dagi Manipur University na haijeruba matamda chattaba yade ai ngasi di soidana yaudaba yade haiba wakholon amana mang oina thambiraga ngasi lakpibagi damakta amadi mamal yamla wafam kya thambiramba tungda hogolakliba sanaroi kya sing asigi damakta khosoi soidana honaminasi amadi honaminasi amadi sanaroi ama oiba taragadi koina hard work amadi patience yamna aduki matik darkar oi haiba wafam kya thambiramba amadi magi kena punsi da su asig ngasigi gi leiriba phibam se yorokpa matamda chathok chasin gi khudong chadaba kaya ama leitarga su aidi chanadaba yade tawdaba yade ngasi soina ai mai paktaba yade haiba wakholonda nupi machani nupa machani haibagi adugi khenabado leitana ai honadaba yade haiduna chanangai gi means leitraba matamda bawda truck da bawda tonga adumai lakhiba am honarakhiba amadi simba wafam kya thambiram khiba amadi sanaroi amagi punsida mai pake haiba taragadi ai phana apawa sanaroi oiba taragasu phana ai post kya na chan mataragasu ima ipa gi mangol yaudrabadi asiba yaudrabadi mai pakwa ngamde imung gi support haiba sisu adugi matik sanaroi amada darkar oi haiba wafam kaya mamal yamla wafam kya thambiramba amadi ngisi function asibu mahung phang bidamakta adugi matik MU gi authority MU gi maikei dagi thagatpa phongdoksari haiba wafam kharasi si thamjaraga ngasi gi gi oiba board of thanks se matang saida loisandage thank you once again. Thagachari, Mr. Maibam Michael Singh, President, Manipur University Students Union. Thoramasigi, Board of Thanks, Pumnamaki, Subchan Biramaga, Thambiramba Haininga Litana, Thagapakondokchari. Mathang Papigani, Ngasigi Pankachariba, Thoram Felicitation Function of Manipuri Olympians, Tokyo 2020 Olympic. Thoramasi, Matanga Swaida, Lushin Janabagi, Tanjadi Europagalina. Ngasigi Thoramasibu, preside Tobiriba, Ikai Kunajariba, Honorable Vice Chancellor, Manipur University, Professor N. Lokendra Singhi, Ayaba Lozeraga, Thoramasi, Matanga Swaida, Lushin Jari. Thoramasi Wopung Fahan Bikiba, Lingbi Rakliba, Ikai Kunajariba, MLA, Tongan School Gi, Manipur University Gi, Dean Singh, Professor Singh, Amadi Ikai Kunajariba, Special Invitee Singh, Olympian Singh Bo, Aikoina Baton Tauzaruba Matam, the Harau Yabirakuna, Thoramasi Hobudegi, Loiva Fauba, Yaubiba Mapung Fahan Biba, Hainingalitana, Tagapafong Docheri. Thank you so much. Wish you all a very great evening. Thank you.